Ici, s'il vous plaît. Yang lebih hasil kita dan bapak jeleki bapak semua masih ikut dan pun masih tinggal. Yang kita apa itu nak bapak terus yang jadi nak terlebih ya. Kita bapak bersahabat, nak betul begitu bersahabat. Terus pasal Anis Imami. Ya, salah terus. Bisa pasang oleh baik kita dalam kita dan pada mati apa di bedam jaila oh aku dia bedam lagi itu sebenarnya saya tidak hati saya benar-benar itu dan dia saya masih ada lagi
ꯆꯝꯅ ꯁꯤꯡꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟ ꯂꯧꯕꯤꯒꯅꯨ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯆꯍꯤꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯆꯍꯤ ꯆꯨꯞꯄ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤꯔꯛꯄ ꯉꯥꯏꯍꯥꯛꯇꯪ ꯆꯥꯎꯊꯣꯛꯆꯕ ꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯎꯅ ꯂꯧꯕꯤꯒꯅꯨ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝꯅ ꯃꯤꯅ ꯁꯦꯀꯦꯟꯗꯔꯤ ꯊꯥꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯑꯦꯂꯤꯃꯦꯟꯇꯔꯤ ꯑꯦꯖꯨꯀꯦꯁꯟ ꯁꯦꯂꯦꯛꯇꯦꯠ ꯁꯥꯏꯟꯁ ꯇꯥꯏꯝ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯣꯖꯥꯁꯤꯡꯗ ꯕꯤꯖꯤꯅꯦꯁ ꯄꯥꯔꯇꯅꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯦꯗꯥꯝ ꯔꯣꯃꯤꯇꯥ ꯃꯦꯗꯥꯝ ꯖꯦꯅꯤꯀꯥ ꯑꯃꯗꯤ ꯃꯦꯗꯥꯝ ꯙꯅꯂꯛꯁꯃꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯃꯌꯥꯝ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯕꯤꯗꯅ ꯑꯩꯈꯣꯏ ꯈꯟꯖꯔꯤꯕ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯈꯨꯔꯨ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯃꯗꯨ ꯃꯥꯟꯕ